Metei furup asi scheduled tribe ki list chalhangadabani haiba demand tawraduna World Metei Council Assam State Unit na Shinduna Khongjang Changshinkhre. Khongjang adu Manipuri Basti Maira Paibi, Manipuri Raj Bari Students Union, United Manipuri Association Assam amadi Achan Belup Kaloina na Guwahati de Laiba Manipuri Raj Bari da Changshinkibani. Khongjang aduda Metei Singhi Socio-Economic amasung Ethnographic Report Ministry of Tribal Affairs ta atubada thanaba Manipur ki Chief Minister N. Birendi mafamda takshinkhi. Khongjang aduga mari lainana WMC Assam Unit ki General Secretary L. Pankaj Nahai, Assam da khundariba Metei Singh asi ST ki list channaba takshinduna lakli. Wafam asi Manipur da Metei furup asi ST ki list hangadabani haina changsilakliba Khongjang adugi mamangdagi hawrakhrabani. Hiram asigi matangda Assam ki Chief Minister Himanta Biswa Sarma nasu Assam ki Metei Singh ST ki list channabagi wafam asi tabakta onthoknaba hotnagani haina thajaba pirakpa laikhre. Adubu hojik lakliba wafamdi Manipur ki Metei furup asina ST ki list challaba matung Assam da khundariba Metei Singh ST ki list channaba takshingani aikhoi amata ngairaba pandamdi Manipur amasung Assam ki Metei Singh amata oina ST ki list chanbani. Maram aduna Manipur ki Chief Minister N. Birena athubada state adugi socio-economic amasung ethnographic report Ministry of Tribal Affairs da athubada thabiyu haina mahakna makhatana takshilakli.